ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯤꯑꯣꯏꯕꯇ ꯅꯠꯇꯅ ꯁꯥ ꯎꯆꯦꯛꯅꯆꯤꯡꯕ ꯖꯤꯕ ꯐꯥꯎꯕ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯒꯤ ꯊꯧꯗꯥꯡ ꯑꯃꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯜꯂꯤ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯇꯅ ꯈꯪꯕ ꯉꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯊꯪꯗ ꯏꯃꯥ ꯑꯃꯁꯨꯡ ꯏꯄꯥꯅꯤ ꯍꯥꯏꯅ ꯇꯥꯏꯕꯪꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯆꯥꯁꯤꯡꯒꯤ ꯀꯜꯂꯕ ꯅꯤꯡꯉꯥꯏ ꯀꯌꯥ ꯑꯃꯗꯤ ꯂꯝ ꯍꯦꯜꯂꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯁꯨ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯩꯔꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯉꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯅ ꯃꯆꯥꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯕꯒꯦ ꯑꯃꯁꯨꯡ ꯅꯤꯡꯖꯕꯒꯦ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯥꯏ ꯋꯥꯍꯩ ꯂꯩꯖꯗꯦ꯫ ꯄꯨꯛꯅꯨꯡꯗꯒꯤ ꯍꯧꯔꯗꯨꯅ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯑꯃꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯗꯨꯅ ꯌꯣꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕꯤ, ꯈꯟꯖꯕꯤ, ꯅꯤꯡꯍꯟꯅꯗꯕꯤ ꯑꯃꯁꯨꯡ ꯑꯈꯥꯡ ꯀꯟꯕꯤꯅꯤ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯆꯥꯒꯤꯗꯃꯛ ꯁꯤꯗꯣꯛꯄ ꯐꯥꯎ ꯉꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯣꯛꯂꯤꯕꯤ ꯏꯃꯥꯗꯣ ꯃꯆꯥꯅ ꯆꯥꯎꯔꯛꯂꯒ ꯃꯈꯣꯡ ꯂꯦꯞꯆꯕ ꯉꯝꯂꯕꯒꯤ ꯇꯨꯡꯗ ꯏꯃꯥꯕꯨ ꯃꯤꯔꯥꯏꯔꯝꯕ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯗꯣ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯑꯄꯤꯛꯄ ꯖꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯏꯃꯥꯅ ꯄꯣꯛꯄꯤꯗꯨꯅ ꯇꯥꯏꯕꯪ ꯁꯪꯁꯥꯔꯁꯦ ꯎꯕ ꯐꯪꯂꯤꯕꯅꯤ꯫ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯁꯦꯠ ꯁꯦꯠꯂꯒ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯒ ꯂꯣꯏꯅꯅ ꯃꯆꯥꯁꯤꯡꯒꯤ ꯈꯣꯏꯗꯥꯅꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯊꯣꯡꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯍꯟꯅꯗꯕꯤ ꯏꯃꯥꯅꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯝꯂꯕꯁꯨ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯃꯃꯜꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅꯤ꯫ ꯃꯥꯂꯦꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯏꯃꯥꯒꯨꯝꯕꯗꯤ ꯊꯤꯕ ꯐꯪꯂꯣꯏ ꯑꯃꯁꯨꯡ ꯏꯄꯥ ꯆꯥꯝꯃꯅ ꯌꯣꯛꯄꯤꯗꯨꯅꯁꯨ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯒꯨꯟꯗꯤ ꯌꯧꯕ ꯉꯝꯂꯣꯏ꯫ ꯃꯅꯥꯅ ꯍꯩꯃꯥꯡ ꯁꯥꯕꯒꯨꯝꯅ ꯏꯃꯥꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯅ ꯅꯨꯡꯁꯤ ꯆꯥꯅ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯄꯣꯛꯄꯤ ꯏꯃꯥꯒꯨꯝꯅꯗꯤ ꯌꯧꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯏꯃꯥ ꯉꯟꯅ ꯀꯥꯏꯅꯈꯤꯕꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯏꯃꯥ ꯑꯣꯏꯖꯔꯕꯁꯨ ꯍꯩ ꯐꯪꯗꯕ ꯃꯇꯝꯗ ꯃꯅꯥꯅ ꯁꯤꯟꯕꯒꯨꯝꯕꯅꯤ꯫ ꯃꯔꯝꯗꯤ ꯏꯃꯥꯅ ꯐꯅ ꯊꯤꯅ ꯐꯨ-ꯆꯩꯗꯨꯅ ꯇꯧꯔꯕꯁꯨ ꯃꯆꯥꯒꯤ ꯊꯃꯣꯏꯗ ꯁꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯅ ꯋꯥꯍꯩ ꯈꯖꯤꯛ ꯁꯣꯏꯈꯤꯕꯗ ꯊꯃꯣꯏꯗ ꯋꯥꯔꯧꯕꯅ ꯍꯥꯜꯂꯤ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯣꯏꯕꯤꯇꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯃꯃꯥꯇꯅ ꯇꯥꯏ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯃꯥꯅ ꯃꯆꯥ ꯈꯨꯗꯤꯡꯃꯛ ಮಿꯠꯌꯦꯡ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯀꯅꯥꯗꯁꯨ ꯈꯦꯟꯅꯕ ꯊꯝꯗꯦ꯫ ꯑꯗꯨꯒ ꯑꯣꯛꯇꯕ ꯂꯝ ꯍꯦꯟꯕ ꯃꯆꯥꯗꯨꯒꯤꯗꯃꯛ ꯃꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯖꯕ ꯑꯃꯗꯤ ꯈꯟꯖꯕ ꯍꯦꯜꯂꯤ꯫ ꯃꯃꯥꯅ ꯃꯆꯥ ꯐꯨꯕꯗꯤ ꯀꯥꯡ ꯆꯥꯛꯆꯥ ꯌꯥꯈꯨꯟ ꯅꯥꯏꯗꯦ ꯍꯥꯏꯅꯕꯒꯨꯝ ꯁꯤꯅꯕ ꯐꯨꯕ ꯅꯠꯇꯦ, ꯈꯪ ꯍꯩꯅꯕ ꯋꯥꯔꯛꯄꯅꯤ꯫ ꯃꯆꯥꯁꯤꯡꯒꯤ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯅꯤꯡ ꯊꯨꯡꯗꯕ ꯀꯌꯥ ꯎꯔꯨꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯖꯩ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯆꯥꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯗꯨꯅ ꯃꯕꯨꯛ ꯄꯦꯜꯍꯟꯅꯤꯡꯉꯤ꯫ ꯃꯆꯥꯅ ꯃꯅꯤꯡ ꯊꯨꯡꯗꯨꯅ ꯅꯣꯛꯅ ꯈꯦꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯃꯃꯥ ꯑꯣꯏꯕꯤꯒꯤꯗꯤ ꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯔꯥꯎꯖꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯒꯤ ꯑꯁꯥ ꯀꯌꯥꯗ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯁꯨ ꯅꯣꯝꯂꯤꯕꯅꯤ꯫ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯀꯨꯏꯅ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯏꯃꯥꯕꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯏꯃꯥ ꯏꯃꯥ ꯀꯧꯗꯨꯅ ꯏꯃꯥꯒꯤ ꯂꯩꯐꯝ ꯇꯥꯅ ꯆꯠꯅꯔꯤꯕꯅꯤ꯫ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯈꯩ ꯑꯁꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯟꯇ꯭ꯔꯅꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤꯔꯣꯜꯅꯤ꯫ ꯃꯔꯝꯗꯤ ꯑꯋꯥ ꯑꯅꯥ ꯅꯪꯗꯨꯅ ꯈꯨꯗꯤ ꯑꯃ ꯊꯤꯕꯗ ꯏꯃꯥꯕꯨ ꯁꯣꯟꯖꯔꯒ ꯈꯥꯡꯅꯔꯤꯕꯅꯤ꯫ ꯃꯆꯥꯁꯤꯡꯅ ꯃꯅꯤꯡ ꯊꯨꯡꯗꯕ, ꯄꯦꯟꯗꯕ ꯀꯌꯥ ꯃꯃꯥꯗ ꯋꯥꯀꯠꯆꯔꯒ ꯑꯃꯁꯨꯡ ꯐꯣꯡꯗꯣꯛꯆꯔꯒ ꯄꯦꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯃꯆꯥꯁꯤꯡꯒꯤ ꯑꯐ ꯐꯠꯇ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯤꯕꯤꯔꯤꯕꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯤꯡꯉꯤ ꯑꯃꯁꯨꯡ ꯊꯨꯡꯅꯅꯕꯁꯨ ꯍꯣꯠꯅꯩ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯏꯄꯥ ꯑꯃꯗꯤ ꯏꯃꯥꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯀꯧꯕ ꯐꯪꯖꯔꯤꯕꯗꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯏꯃꯥ ꯏꯄꯥꯕꯨ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯐ ꯐꯠꯇ ꯀꯌꯥ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕꯗ ꯇꯌꯥꯡ ꯇꯌꯥꯡꯕ ꯅꯍꯥ ꯌꯨꯝꯕꯥꯟꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯄꯣꯛꯂꯛꯄꯗ ꯑꯃꯁꯨꯡ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯀꯥꯏꯅꯗꯨꯅ ꯃꯃꯥ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯑꯃꯁꯨꯡ ꯀꯧꯕ ꯐꯪꯖꯗ꯭ꯔꯕ ꯑꯉꯥꯡ ꯀꯌꯥ ꯀꯌꯥꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯥꯂꯦꯝꯁꯤꯗ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ, ꯀꯦꯖꯕ, ꯑꯣꯏꯅꯖꯕ ꯀꯌꯥ ꯑꯁꯤ ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯩꯁꯥꯅꯁꯨ ꯂꯩꯕ ꯐꯪꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯐꯅ ꯊꯤꯅ ꯐꯨ ꯆꯩꯗꯨꯅ ꯇꯧꯔꯕꯁꯨ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯐꯤꯖꯤ ꯄꯥꯏꯔꯨꯏ꯫ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯑꯁꯥꯎꯕꯅ ꯅꯦꯝꯊꯈꯤꯕꯗ ꯃꯆꯥꯕꯨ ꯆꯞ ꯆꯥꯅ ꯅꯨꯡꯁꯤꯕ ꯄꯤꯕ ꯉꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯗ ꯄꯤꯔꯤꯕ ꯅꯨꯡꯁꯤꯕ ꯑꯁꯦ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯁꯦꯝꯂꯤꯕ ꯇꯥꯏꯕꯪ ꯃꯄꯨꯅ ꯐꯥꯎꯕ ꯄꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫
Maramdi numitka mangalga tatna thana yadabagum mama machagi marakta leinariba nungshi mari asi punsina leringai tatna thana ba yadraba pukna famgi lipunne. Taibangsida imana leitrabada pumnamak ihang hangi itaw tawi tawpham khangdana kakngaunai. Paklaba taibangi ipaksida lamjing binaba leitana lambi lamhangnaduna maikai salai khangdana tawthariba kabu kangumbane. Mama oibina thamoi sokna sin pena sairibado macha oiba aikhoigi irani. Kananasu masada wahai athiba sizinaduna chainingde atopa miyoinasu saihaningde pusu puhaningde thamoida nungaitaba phawribani. Chaurabasu piklabasu masadi masani lam lapna leikhrabasu matam khudingmakta machagidamak wajabi khanjabini. Macha oibasingnasu lapna leirabasu imagi saktam thamoi nungdagi yengduna lenjaribani. Aduga imanasu lapna leikhiba machasingbu asoi angam yaudana warak watimduna pauminajabaga loinana magi wakhalongi matung inna nongmagi kaidana mikon thagon najaribani. Machabu afaba ahenba oihaningdaba mama amata taibangda leite. Asitasu natana ningol oibisingna thajakibagi matungda imana leikidrabada mapam lamdamgi mami nongmagi samtharaktuna nungshiraba panthau sangai adubusu leikai olai. Aduga taibang malemsida mari mata khudingmakna imagi mafam kanba ngamloi. Punsida kauba ngamlaroidaba imagi minungshi ase anirak hanna phanglaroidaba nungsibane.